ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯅꯪꯗꯤ ꯐꯧꯍꯥꯝꯅꯤ ꯊꯔꯣꯏ ꯍꯥꯝꯕꯅꯤ ꯁꯤꯡꯕꯁꯤꯅ ꯑꯩꯒꯤꯗꯤ ꯄꯟꯊꯨꯡꯅꯤ ꯈꯟꯅ ꯂꯦꯜꯍꯧꯔꯒꯦ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏ ꯅꯪꯕꯨꯗꯤ ꯃꯁꯤꯅꯤ ꯏꯔꯥꯜ ꯑꯣꯏꯔꯤꯕ ꯏꯆꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤꯅꯦ ꯏꯀꯨꯕꯣꯛꯇ ꯏꯇꯩꯗ ꯁꯣꯛꯄꯁꯦ ꯌꯥꯗꯤꯌꯦ ꯈꯔ ꯇꯥꯎ ꯆꯠꯅꯗꯦꯕ ꯇꯨ ꯑꯣꯏꯕ꯭ꯔꯥ ꯏꯆꯦꯍꯟ ꯀꯣꯛꯇ ꯐꯤ ꯍꯥꯞꯄꯁꯨ ꯀꯥꯎꯔꯣꯏꯗꯕꯅꯦ ꯑꯩꯁꯦ ꯍꯦꯛꯇ ꯀꯥꯎꯏꯅꯦ ꯑꯗꯣ ꯀꯥꯎꯇꯅꯕ ꯀꯣꯛꯇ ꯇꯨꯄꯤ ꯑꯃ ꯁꯨꯝ ꯎꯞꯄꯅ ꯐꯒꯗ꯭ꯔꯥ ꯅꯪꯗꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯍꯦꯛ ꯈꯟꯕꯗ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯄ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯕ ꯅꯪꯁꯦ ꯑꯩ ꯃꯥꯡꯍꯜꯂꯤꯁꯤꯅꯤꯅꯦ ꯍꯥ ꯅꯪꯅꯕꯨꯗꯤ ꯅꯠꯇꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯅꯨꯡꯁꯤꯕꯅꯅꯦ ꯅꯨꯡꯁꯤꯕꯅ ꯏꯃꯥ 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 ꯍꯥꯏꯕ ꯏꯟꯗꯕꯤꯅ ꯆꯥꯕ ꯅꯨꯡꯁꯤꯕꯤꯌꯣ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯁꯦ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯃꯆꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ 이마 나 짜고 눈시비요 이마 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 이씨 막 꼬이가 합수는 되나 젠장맨이 능 살자 하 젠장맨이 능 살자你必须把你拆了不了哈你必须把你拆了不了哎呀 보스 굿다 마 ꯑꯁꯦꯡꯕꯩ ꯇꯥꯕ꯭ꯔꯥ ꯑꯩꯒꯤ 따ye ꯑꯁ ꯑꯩꯗꯤ ꯃꯀꯨꯁꯤ ꯁꯤꯟꯃꯟꯗꯗꯅ ꯄꯛꯇ꯭ꯔꯕꯅ ꯈꯜꯂꯨꯔꯝ ꯈꯨꯄꯛ ꯑꯃ ꯀꯩꯗꯧꯉꯩ ꯂꯩꯅꯣ ꯑꯁ ꯂꯩꯕ ꯅꯠꯇꯦꯗ ꯀꯅꯥꯗꯩ ꯋꯥꯏꯔꯛꯏꯕ ꯃꯣꯡꯄꯥꯡꯈꯥꯗꯩ ꯑꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯐꯤꯁꯦ ꯁꯨꯔꯒ ꯊꯨꯞꯄꯒꯅꯦ ꯃꯣꯡꯄꯥꯡꯈꯥꯗ ꯁꯠ ꯅꯝꯖꯜꯂ ꯊꯝꯃꯦꯕ ꯀꯕꯤ ꯃꯆꯤꯟ ꯊꯤꯕꯁꯤꯡꯗꯨꯅꯀꯣ ꯅꯨꯄꯤꯒꯤ ꯃꯈꯨꯠꯄꯨ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯛꯂꯦ ꯀꯥꯏꯅ ꯁꯩꯊꯥꯕꯒꯁꯨ ꯁꯥꯔꯤ ꯆꯩꯔꯣꯡꯅꯤ ꯑꯃꯨꯛ ꯊꯤꯜꯂꯛꯄꯗꯅꯦ ꯇꯟꯗꯟꯁꯦ ꯃꯄꯨꯟ ꯄꯥꯏꯊꯣꯛ ꯑꯩꯈꯣꯏ ꯂꯩꯅ ꯄꯥꯕꯨꯡ ꯅꯥꯕ ꯌꯥꯕ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯤ ꯄꯥꯎ ꯄꯥꯕꯨꯡ ꯅꯆꯥ ꯆꯥꯛꯀꯧꯕꯤꯌꯨꯅ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯂꯥꯏꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯃꯟ ꯑꯣꯏꯅ